ngasi megi tang ahum 2024 haukiba megi tang ahum 2023 asigum laba matam nya sangakpa matam asidani Churachandpur iramdam asida narco terrorism singna maitai miyam da landa duna yung kai kaya ma manghan khiba mioi bagi punsi lan thung kaya manghan duna awa chaina khangakpa ngasiga thana khoi sahi ma mapung phare hariba sigum laba mioi ba moina chalhaidaba lisat chatliba mayam asida India government amasung Manipur leingakna ngasi phawba waroi sin pusan laktana thambaje khoi asuki matik pende isa kaya gi thawai mangkhre mera paibi imai ben kaya gi awa chaina kaya ama aduga Manipur da leiriba misa miyam kaya gi subam nompham khangdaba punsirol amada akhoi gi wakhal leina narga leiriba mayam asai yengduna leibiraga no India government amasung Manipur leingakna dibain da lun sanaduna misa miyam otpaje ngasi haiba numit asidagi lepi ro haiba paujel aduga loinana Charangpat mamang leikai gi imai ben mera paibi khoi mayamna mera gi kachaduna ngasidagi thoni parai chechaduna iramdam masida amutang shanti hanjalhanba oibiyu leingak mapu sing tumina leisanbiranu haiba paujel ase ngasi aikhoina pijari